ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯦ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯤꯡ ꯑꯁꯦ ꯀꯔꯝꯅ ꯊꯣꯛꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯂꯤꯁꯥꯡ ꯁꯤꯠꯅ Manipuri Students Federation MSFꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯎꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯇꯝꯁꯤ꯫ Let's study well. ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠ ꯀꯟꯖꯅꯅꯕꯒꯤ ꯈꯣꯡꯖꯪꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯦ ꯗ꯭ꯔꯒꯀꯤ ꯏꯄꯥꯛꯇꯒꯤ ꯀꯟꯅꯅꯕ ꯊꯧꯗꯥꯡ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯑꯁꯤꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯀꯤ ꯄꯣꯠꯂꯝꯁꯤꯡ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯅꯝꯗꯨꯅ ꯐꯪꯍꯜꯂꯛꯄ ꯑꯁꯤꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯍꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ꯫ ꯌꯨ ꯒꯟꯖꯥ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯆꯥꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯦ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ ꯍꯥꯏꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯅꯍꯥꯁꯤꯡ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯀꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯂꯃꯈꯥꯡꯗ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯁꯨ Manipuri Students Federation MSFꯅ ꯇꯠꯇꯅ ꯋꯥꯖꯔꯤ꯫ ꯗ꯭ꯔꯒꯁ ꯂꯥꯟ ꯑꯃꯗꯤ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯈꯛ ꯅꯠꯇꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠꯇ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯄ ꯑꯁꯤꯅ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯑꯁꯦ ꯀꯔꯝꯅ ꯂꯦꯞꯍꯧꯒꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯇꯠꯇꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯗ꯭ꯔꯒ ꯂꯂꯣꯟꯐꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯐꯝ ꯁꯨꯡꯐꯝ ꯌꯣꯟꯐꯝ ꯑꯣꯏꯔꯛꯂꯦ꯫ WY World is yours tablet heroin number 4 amadi atai makhalgi mayai kaba polamsing security forces singna leptana su phagatpagi thabak chathari lamdambsida hairiba pukning wakal haksang yauna khunai da akai ba piriba mayai kaba polamsing asi laikai da phong ne yonaratuna nasidi sendal lambi gumna khanarakle ꯁꯦꯔꯥꯟꯅꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯗꯨꯅ ꯗ꯭ꯔꯒꯁꯀꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯛ ꯅꯠꯇꯅ ꯍꯤꯔꯝ ꯀꯌꯥꯗ ꯄꯤꯔꯛꯄ ꯁꯥꯐꯨꯅ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯂꯝꯗꯝꯅꯤ꯫ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯗ꯭ꯔꯒꯁꯀꯤ ꯋꯥꯊꯣꯛ ꯑꯁꯤꯅ ꯑꯃꯨꯛ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯊꯣꯛꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯂꯩꯈꯥ ꯇꯥꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯦ Manipuri Students Federation MSFꯅ ꯑꯀꯤꯕ ꯐꯥꯎꯖꯩ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯀꯔꯝꯕ ꯊꯧꯗꯥꯡ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯗꯤ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯆꯠꯄ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯍꯥꯟꯕ ꯏꯊꯧ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯀꯤ ꯁꯥꯐꯨ ꯂꯩꯇꯕ ꯁꯥꯐꯨ ꯌꯥꯎꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁ ꯌꯣꯟꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯃꯤꯟꯅꯔꯁꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯄꯨꯟꯕꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯛ ꯀꯥꯎꯔꯣꯏꯁꯤ꯫ Manipuri Students Federation MSF ꯑꯁꯦ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ꯫ ꯃꯤꯌꯥꯝꯒ ꯉꯁꯤ ꯐꯥꯎꯕ ꯈꯨꯠꯁꯝꯅꯗꯨꯅ ꯗ꯭ꯔꯒꯁꯀꯤ ꯏꯄꯥꯛꯇꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯅꯍꯥꯁꯤꯡꯕꯨ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕ ꯆꯥꯗ꯭ꯔꯤꯕꯁꯤꯡꯁꯨ ꯃꯁꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯇꯅꯅꯕ ꯌꯣꯟꯕ ꯑꯃꯗꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯥꯌꯣꯛꯇ ꯑꯦꯋꯥꯔꯅꯦꯁ ꯁꯦꯃꯤꯅꯥꯔꯁ ꯀꯣꯝꯄꯤꯇꯤꯁꯟ ꯗꯤꯁꯀꯣꯔꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯃꯗꯤ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯃꯤꯗꯨꯅ ꯆꯠꯂꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯅꯤ MSF꯫ ꯉꯁꯤꯒꯤ ꯗ꯭ꯔꯒꯁ ꯌꯣꯟꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯆꯠ
mawong amadi maikei ama laklibasingi manungda Eikhoi larik ningthina tamsi Eikhoi afaba mahiroi ama oisi Eikhoi na mayai kaba posak natraga polam chaduna ima leibak manghalloidabani Eikhoi na ima leibak kanjagadabani amadi ngaksagadabani suba nombagi wakalon mahut sinduna mipal tangdaba khunai ama puruknanaba hotnaminarasi mating leiba khunai ama oinanaba hotnabada amadi mahiroi singbu mayai kaba drugs ki ipaktagi kanba ngamjanabagidamakta MSF na chokthaba leitana honakhigani aron basapu singdagi nasabu ngak senduna thammu Eikhoi yellow furup singbusu ngak senduna thamsi punna chaminaraba khaktada drugsi khudong thibasingdagi Eikhoi na laksinba ngamgani Eikhoi gi tunglam chat semgatpa haibase Eikhoi gi ithaudangni tungi punsigidamak Eikhoi na drugs pamde yaningde haisi miyambu khanghan uhanba amatta oibagi wakalon sagatpa amasung drugs ki ipaktagi maning tamba lamdam mama oinanabagidamakta MSF na matam chuppada lepli Eikhoi khudimak na amatta oina longminnagadaba thodang singi manungda maru oina haukiba sahi kayadagi mayai kaba drugs amadi atai makalgi posak natraga polam sing khunai asida thingnanabagi lanjangda nupi singi achouba oina semkiba lop nisaban lop matam mamada asigumba nupi sing khaktagi oiba mayai kaba polam yon machaba amadi sijinnaba thingnanabagi khongjanggi damakta lairamba lup ase amuk hanne hingat hanba mathau tarakle pumnamak asibu yengsinanaba amadi lamdam sidagi baru phangna muthatnanabagi kangnon kaya lei haiduna su khangsin usinnadana matam gi leigakna leithoktuna lakpana ngasidi nahasin miyamase drugs ki landa thuhalle namduna haktengnana amadi nakoinana Eikhoi gi miyamase drugs pizari ima leibak nungsibagi ithil kauhannanaba maraibak maramdam nungsibagi wakal phauruk tananaba purup sing amaga chauna handuna khatna handuna ungkhatna handuna amat obegi lambi laktanaba apunba Manipur gi idea sibusu thugainaba honarakpa manba lalongni haibase Eikhoi khudimak na khangminnaduna tungi mirol gidamak wakal sungsinnaduna khong thanglasi mikap thoklasi ireisasing mahiroi amadi Eikhoi gi miya mayai kaba drugs ki khayatagi kalhorasi MSF na choktabalaitna miyamgi yaifnanabagidamakta honakhigani Manipuri Students Federation MSF Manipuri Students Federation